Isanupa James, ay kaithel chalage ko. Sak loiramlabani, nachinanaw sak saminaro, adugane school do saminare ko phajana. Hoi ima, ngasidi khara nganna hajumda halakpa yabra yengbiyu ko mama. Aikhoi leikaigi kaka chaurel hoigi luhongba adugi thabak khara yawba lau hairami madu satke haina khaliye. Yum sida isal thubi khakta lehobdo nungaite na tawbani. Mahaksu angang tuition toromdrabadi punna dum satminaba yabani. Hoi, ganda lakpa yana bahonarage. Nakoi school satpado, gari yenglaga chaluko. Hausikan gi angang singse gari thoba kainom tawrabani. Asumna mama memsa adu kaithelda pandukan phamba satkirami. Thoibi imana sak loremne haibani. Sak to saminaragane aikhoi ani school chalasiko. Sak to khara nangna thiramlo. Morok menaba ai u morok khara helkhige aikhoi kholdagi adugane ngasidi isan ne kon phengba tabani ai di pali na te ko haisini. Hoi damsa, ay sak thiram lage. Ay bukon phengba pali yamna kaugan bagi type ta. Satsa laksa jau school thengkini ko. Nahansu damsa na nendana sum lairingai da school thengni doni. Asumna machin mokpa makhoi ani sak saminaraga school chalami. School chatpegi lambida mukhaiga thengnaduna wari sanarami. Angang chana khoi school chalabo. Ai nakhoi da kainomta haige na koirabani khalakpa adubu ngasidi hairage ko. Ta mukhai haibiyu kari matangi oibirabano khoi da sum haiba yai kaino. Nakhoi na lairik tamba chalibisibu kari kana doino. Nakhoi na lairik tamlaga kari oiba ngamudoriba. Napa haire ngana adum laikidre napa do laikai sida lairik haibada maming chalamlibani. Adubu karigumba amata kanaba phangkhidre dana. Government gi oiba job amata phangwa kouba laikide adudigi asum tokredana. Nakhoi su napa gi natau tu taraga toksani. Adui saruk yenganu ogla kaino loiraga paisa tanbana phatro. Ai sel thadagine sendong adu 50-50 yena sine. Arembada matam mangnabani lairik tamlaga adu haigene tawani ichasingna kari khaliba. Hoi tamukhai ai imada mukta hana hangkhige duga tadada amuk hajirak lage. Aikhoi imagi ayaba yaudrabadi kemta pangthokpa ngamjaroi aikhoi warobiganu tada aikhoi khara thengkhre school chacharoi khike. Fare nakhoi monnadi khaluko laikai sida nakhoi na sontharaga lehogani haina khanbadigi nungsiduna haibanida chacharo isal thubi asigi mukhai si minga sakyam chanadra mana haidibasing asibu taba yaba amtabu yaudine hojiktabu lairik tamdana layu harisibu iselbu yaningbra haiba khumuni iseljo Kai deno da damsa, makhoi wa laurabadi loiredana. Laikai sida makhoi na inakera khunbai imung oirena sakyam kenglibani. Masanupa boy adusu mangai aikhoi daga se sakyam na kenglibani. Asumna machin mokpa anina wari sana duna school satkirami. Asomdana mama memchana kaithela pochai yonduna lairami. Itei megi kwa sibu yam haujai aikhoidi kari bu hapano khangdi kwa mana su yam pai atai pan dukan da phangliba singadi manade mana pikna ayam loina tawbi. Ibongo kemta hapa tawdeda machel body asum loina subani aduga jada body asengba ngakta oina hapani aidi poja nyawjadabani ko. Itei megi kwa gase nongmata sahoudrabadi yumdaga leiba ngamde haijariba posem jaduga hapkhrabra khangde hek sahoudabadane sin laigase maring chaliponida. Ibongo aikhoi dine posem jatuga mata tawjade ko ponghai hek haibire adumna akiba wa ngakta hai ko ngasidi kibu kijareda. Asembani itei mananauna hajaribase itei mabu kaithel sida pandukan macha ma tawraga phamlisibu itei megi nupanagadi saidro haiba naha oina kaithel daga tholga sen tali gainaga saisin ngangsinadana ga isouga langlaktra haiba. Aigi purba laikidre sahi ahum mapung pharakle aikhoi su kaithel sida thoraktuna pan dukan phamba gaise pamjadabani adubu hingdabadi yadabani na asum honariba haibadunida. Isanupa amaga isanupi amaga lairibadu kari chani makhoi mai masing tamnabagi selsing atuna kanana mating pangbigani adugini aina kaithel sida pan dukan macha ma tawjaraga
asum tek tek sel tandona imung manung puba ngamnaba honajaribase. Sorry itaima nanauna khangjaningduna hangjabani saubigenu itaimegi kwa asi yam hawi haina aigi staff amana tambadigi dukan asida sarage haina matam khadagi mamangdagi lakchakibani mafam asida ado mingna kari kauriba Aigi mingdi memsa haina kaujeye nakhoigi staff singna aibu hek pungtha hek thagat pireda. Angang ani laire hariduna class kya kawa yaurabagi haujikan sibu Nupadunane class 12 tamli aduga nupiduna class 9 kari makhoi animak mathagi sahidadi class 10 amade 12 ki exam loina thadoini yam loba tanpham ngakta oibani aigi isa singse. Oh yam tamledana dudi nasa nahaga oibani na aidi class 1 2 ga karamgani gaina khanjarubani adubu onaram ledana phare ai office ta thabak amuk tawrage horen office halamdaida amuk kwasaba lakcharage asumna hairamlaga nupa adu satkirami nupa aduna hek satkibaga customer makhal laglami pan dukan adu mi watpa kauba leite pochit adum phaba dukan oirami wari kaya sanaram laba matungda memcha kaithel adu digi mayumda halaklami yum halakpigi lambida mukhai ga thengnaduna wari sanarami adalai sibu memcha natrane manida gasidi tanja si mangan beyade memsa ngasidi yam ganna kaichel degi kumlei sibu kari tawba yaurabage ngasidi yam nganle hariba Ada esu tawdeda ngasidi ta soren hoigi luhongba lei haina halakpane isanupa du luhongbagi thabak mateng pangba satkadaba leiba adudagi yumda sum ganna halakpagi wanida memsa nangbu kaichen chatpase nungaite nasasu pakhang leisabi loina phare adui saruk yumda leina tawbi aba thabak haidi phisa lonsa tawduna leibna phatro kaithel da chatpa haibase maktabu laikai gi minok maisa haiba amasu leidana ai pangbe aba mateng pangjage napuroiba leitabi awaba adubasu aina mahut chinjage haijariba tha khudingi seloina lupa lising tara kun sum mateng tawjarage haibabu somna kari khalibage tadana takpiriba wafam asibu ai amukta khanjarokige ai nongma soidana haijirak lambi sida wari sanabase mina ukhraga bab lana khankibasu yai ai se mina nupa nahaga gega tawduna lei haina khini hoi adusu sumi ibemagi angangsing adu lairik tamba tohalaga phisa lonsa tawhonsi ai sel thadarake adugo nupa adugisu sel tanba ngamjanaba yen loigera ok loigera tawjanaba maduda sangba sel pumnamak ai thadarake haina khali nakhoida aina sel thadarabadi aisu nakhoi yumda changthok changchin tawba yaredana haujikansi sel paidrabadi kemta kanadabani lairik tamlaga kaidoruni hayeng thabak tawnabagi sel thum pinabasu leiroi adu sharuk aina haribasing asina hena phagani haina khanjai aigi awaba khawrangba adubasu ibemana kohanbiu aduga ibema hoigi selgi darka leiba adubasu maning thungange khanjariba tada ai madu yaba ngamjaroi ai adugumlaba samasna yadaba thabaksing ai pamjade aina honajariba adudagi phanglakpa sel khara aduna samna hingjaba punsi marel amada lenba pamjai warauba tawbiganu aikhoidi laikai ibungni haina khanjaribani tadana pamjariba nupi adudi aingondadi thoklaroi ai ayaba ngamjaroi ai ijat laina hingba pamjai tadana haibada yagadaba atopa nupi ama yengbiu laikai minok maisa ai khangba ngamjaroi ihe ibemadi napalbu yamna karine aidi ngasi khakta khangine mukhai aina khankibada ngasi phawba mai paktana tokiba amata yawkhidri aina bohek khankrabadi loirabani ko nangbu nomotang warbasu aigi taloi soidana oigini laikai asida leiriba myoisingna mukhai aingondaba kari tawba ngamgani hek ngamdraba aise mukhai natredana be mana namit thitna yengu he asumna mukhaina makhau pongna wafam asi hairamlaga mafam adudigi satkhirami memsana wakhal nungaitana yumda laklami ima yawrakledana kaidoragi imabu haksang ngamdrabo ison sonthana yumsida laglisibu kaidouba yawrabagi haiba ima
Karisu tawdeda icha. Aise ngasi yamna nungaitaba thongdok macha ama thokre. Aikhoi lekai ta mukhaina wangang kamjau hulakpadagi aigi wakhalse khara sauningba adugini. Makhoiga aikhoiga manaraga lemjadena tawbani. Aina kaithela sen tanba thokliba asi irang tawraga sel tanba oina khallaba male makhoina. Napado laijaram labadi ngasi aina nangliba awaba maisak asi hanglam loidobani. Aise kayada tolaba misak ama haibado oirene ko. Lamdam masida lairiba maporoiba kaina khrabi nupi khudingmak asigumba maisak asi loina phangnamgadra haibasi aigi wahang ama oiri. Ima nasada haibiyo ta mukhaina imada kari karamba wafam sing hairakpage nasa khangdur leiba ngamlaktre hojikti aikhoi chaure sangle kaino imagidamak matuna ma sokpa yaroi haujimak ai chalaga hairuge aikhoi su khangbiaba khanglakpani adubu ngasidi ai khangba ngambagi pangal leisilaktre haibiyu ima nasa kaido haibino mahakpu parama tambibana faroidra madu natragana laikai gi club maira paibi nupi organization mayam lairisidi imagi apamado hairo ai thabukta onthoke. Ibungo James toglasi pumnamak aikhoina lairaba punsi mahing amada lairubagini makhoiga aikhoiga yamna khenai makhoide sel thum paiba imungni sangapanga yamna lairibani tauge haibada tauba ngamlibani aikhoigedi ima icha nattana kanasu laitedo madugi matam wali nakhoi masak thokpa mi amamam oidaba yadabani ngasi aikhoina wana khanglibase Ishor manadi loina uribani madugisu ishorna wayel pirakani ishorgi wayel di khara tappagi wani soidana lakjagani aina haigadabadi nakhoi lairik laisuda thawai yauna honagadabani lai on khraba napabungnasu phamnaiba misakama oiba haibado yamna pamjaramani madu nakhoina mai pakpa ngamnaba honasiko ima kaka mukhai se khara di henmalabani aikhoi damsaga aikhoine skun chalinge matamda yamna karim ga thaina wafamsing ita tatana hai aikhoi so kharata khara usinada adum tawraga lairakpani aikhoina nongmata makhoidagi seng chara ama puraga sakibasu laite aikoi sibu makhoina kari oina uba jano sanga dauna uraba jalo khangdre nongmadi aikoi damchaga khana chainaba yaurakadra haina aina khallibani damchadi mina lakchabasi yamna yadabani school chatpase damcha matumda chatpa yaba natte khana chainaba yaugadra haina aidi mi paijari ima Isel thoibi nabung dine mina lakchabase yaba mi natte ado isanna pamdre hairabani nane ai khaya chiktuna khanglage ko ngasidagi aikhoibu pokpiramba babana pamjaramba singadu phangnaba honaba haibasi aikhoigi tawfadraba yadraba thaudangni aina ningba thunganba ngamdrabasu isel nane soidana thungansiko nabung loiringaida ima amadi iselgi matuna masokpa yaroi hairibasini isasa wafamasi toglasi aremada matam mangnabani lao ai sak thonglage Ichanupa James lohongba satkini haibado sacharuro thenkrani nganna hanjila uko aikhoine ichabu ngairamdoini ko sak saminanaba memchana sak thonglingai masanopi thoibina changoida angang tuition tawringai masanopa James na lohongba yauba satkhiba tanja adu lauraga mukhaina memchagi yumda sarak tamlagi haibigi matagum yu khara thaklaga laklami Kanano amamba maraksida tamukhai oire tamukhai mi leiteba tanja khallaga yumsida laglisibu karigino aidi ngasai nangonda haikrena nangse aigi nomatang oirabasu oigani haina aduginine aina nakhoigi yum masida mi leiteba tanja yenglaga laglibase hawjikti mukhai aigi tawbu ngamba sakti adu khanglagani nopi nakhoina kayam phawbage haibadu yengba taredana Jangsilakanu ai adugumba nopi adu natte aigi thawai haksangna leidi makhaidi madu yaba ngamloi nang ngasidigi aigi oiradabani nangi khudang adu pairaga nachin adubuna mensillaga aigi pham aduda puradabani kana leigi aigi thawai amukta kanbiu laikai huran basangle ai buhat kadore kana leigi aigi thawai amukta kanbiu
Mukhaina memchabu makhut paiduna chingduna punaba honabada Mukhaigi pukshepta thang surini junglami Mukhai sokpadigi mafam adu thadokduna khulai thuna chenkhirami. Ima kaidoba yaurage khonjel ama taina kan chijeleini tare ising asina kanagino ima sakhum asida Mukhai laglami mahagna aibu sarak tamnaba hodarakpada insang semnaba thang sori asina thinkhibagini tare ising asi Mukhai do adum senkre mahak siramgadra hinglamgadra haiba ai gyan tade khangde. Asumna mama masa wari sananige matamda laikai miyam laglaga tholiba thodok sing adugi matangda kupna wahang pahong taurami laikai gi club maira paibi mayam wata narami adubu michang sangha laijadraba memsa arembada takhirami club amadi maira paibi gi wayel haibabu Mukhaina sel thauba lakpa matamda memchana thangna thinbani haiduna ona tainana onkhatlaga aranba wayen bichar tawbibadagi memchagi imung manung laikai asidagi sahi tara tanthokpagi warep laurami. Aikhoigi IRAL KARINO haina mingthonjaba cartoon web series asigi part 2 athuba matamda upload tawjarlagani yengbariba khwai tarabu LDC gi maiki digi thagatsaba phongdoksari like share amadi subscribe tawbiramu mathangi part 2 da amuk thengnarasi.